oiba pau Manipur da lairiba assembly constituency singi maru oiba miyoi shinga interaction program sa thari haina CM gi official oiba social media account da phongtorakli Security force na ching amasung tamda thiba humba gi thabak chathabada Imphal West amadi Tengnopal district tagi yamlaba khutsukalai kaya fagat pangamkhre Brazatabada miyoi ama lekhidre hairi Amadi surrender tawraba khutlai paibal lalhalom shingi damak center na crore chama sanction tawduna leiri haina Tripura ga chief minister na phongdokre Kuramjari, Mami TV News Update Meeting Jabiri Bisingbu, Anjali Tongbram na Taram na Okchari, Pau Sandok na Bizari. Manipur da lairiba Assembly Constituency singi maru oiba miyoi shinga interaction program sa thari haina CM gi official oiba social media account da phongdorakli. Chief Minister ge Secretariat ta pangthokpa interaction program aduda nong manawmogi oina kendra gi mihut sinduna lakpa maru oiba miyoi shinga Puna haukiba chahigi May ahumdagi hawrakiba irang ashigi matangda khanai-nainabagi program sa thari hairi. Miyamna Prime Minister Narendra Modi na Manipur gi matangda wangang haina sandokhiba adusu Prime Minister na wangang khibagi praman putuktuna miyamda utkhi. Lan asi sumamangda palamalengak na border fencing tawramdabadagi hawrakpalani haina panli. Similar, my girl, still chapter number, one of our my guy to chili. Born in a debo, the things. So, Ziki, television, so, Kari Poloka get Kari when you get together, the buy the labor. But the summer of the lady who I am was Sakana Fedori. Zikari, but with only hanging in the Kara. So, I don't know what you take home. So, may I the Kanaka. Nasi dah orang tu, Mei, Jun, Julai ada lagi, matang kau juga, group sama satu kita matang. Jadi apa sih? Hauke bapung kunmari asida Manipur da pamdaba thodok thoktanaba security force na ching amasung tamda thibu humba gi tabak chathakre. Security force na ching amasung tamda thiba humba gi thabak chathabada Tengnopal district gi Tengnopal police ki meeting makhada Moirang thelda gi miyoi ama khutlai ga konana fare hairi faraba miyoi adu chahi 19 da ngairiba ngasingpam siro kawi hairi miyoi adu dagi fagatlaba khutlai sing adu di 36 hand grenade ani amadi 7.62 mm life round mangani hairi Amaramda, Imphal West District in Manung Chana Leiba, Uchiwa Lamhang Dagi, SBBL gun ani, 36 HE hand grenade mari, tube launcher ani, Kenwood WT set ani, magazine yawa 9mm pistol countryman ama, ammunition yang kai, charger guard ama, magazine yawa SLR gun ama, amadi, magazine yawa carbine ama, fagapangam kre hairi. National Highway 37 amadi National Highway number 2 da lamdam asigi tangai fadaba nongmada changda yadraba potlam puba gari chaniyang khaitaret hairiba lambai asida apan mayawdana pusilakhi makata na poche pusilakna ba khudong thiningai oiba mafam kaya dasu security force na akan ba cheksing thorang lokhatkhi Manipur ki district pumna makta pamdaba thodok thokta na bagidamak punna checkpoint cham kun manga da achat among sing check tawda chingna baching amasung tamda punna miyoy chaninim putaret phagatuna wahang bahang chathaki hairi Brazatabada miyoi ama lekhidre hairi Mizoramda akan manungle nukshika loinana Brazatabada Langtluai district in Manung Chanba Sakailu Bilesta Masagi chahi kuntraga mathoi suraba mitun chakma kauba miyoi ama lekhidre hairi
Thaudok adu Mitun Chakamana mahaki yumthangnaba yum amada chak chananaba tawringaida yum aduda brajata silaktuna laibaktiba thaudok adu thokibani hairi. Surrender Tauraba Kulai Paiba Lal Halup Shingi Tamak Center na crore chama sanction tawtuna leire haina Tripura gi Chief Minister na phongdokre. Bangladesh ke ngamkhaida leiba ching amadi umang wamang da leiduna lal horiba aina thingkraba Nationalist Liberation Front of Tripura NLFT lal halup ki cadre singna India government da surrender tawtuna shenthok leina miyam michamgum punsi hingba ngamjana na ba central government na crore chama sanction tawtuna leire haina lakadarba 19 suba Lok Sabha election asida BJP gi mirep oriba Biplab Kumar Deb ki West Tripura district ki manung chanba Gaborde da pangthokpa mikhal gi mari leinaba public meeting da phongtokre hairi. Jilla Parishad Chairperson ahum yauna members taret BJP na tanthokre. Arunachal Pradesh ta pangthokadoriba assembly election amadi Lok Sabha election gi mangoinana Bharatiya Janata Party ki member oiba Jilla Parishad Chairperson ahum amadi Jilla Parishad member mari party ki mayokta thabak tawbagi dama party dagi membership dagi tanthokre hairi. Pamungi Pambomda Kokne Yashin Badagi Lekidraba, Serogdagi, Chahi Mapal Katangariba, Asem Ngova, Elias Naubi Maitegi, Lana Thorongi Damak Oinanaba, like minded group LMG Manipurna, Lupalishing Tarama Teng Pankre. Like minded group LMG Manipurna, Awa Anataraba Imung Kayada, Minung Shigi Tengmang Pirakpagi Serok Ama Oina, Hek Tabada, Yamna Nungaitaba Tamo Shopat Hodok Ama, How Kiba March Anigi, Numidang Wairamda, Sero Makalikai Degi, Lanjana Raktuna, Ka Manipur Koles Kachingda, Hang Liba. Relief camp da leirakiba asem ngobagi lana thorumgi kharadang oiraba sumateng oinanaba haiduna hairiba senpham ase pangmani hairi ngasigi tengbang khongchat ase group asege secretary Ojit Sorok Khaibam Rakesh Naurem Kunjeswar Mangsatabam Brojendro Thongam PK Huirongbam Surendra Ningomba Bedana Arambam Sobita Maibam Surjit Ngangomcha Boina Maibam amadi Thongamba Khundrakbam na chingba member kayana saruk yakhi Tengbang Hongchat Asiga Mari Lenena, Secretary Ojit Sorok Khaibam na Phongdokhibada, May Ohumdagi Hauduna, Maina Thadok Pikituna relief camda, Wana Ladinga Cherakta, Laibak Tiba Thodok Pikliba Machanupa Lekidaba Asi, Awabada Awaba Hapa Haibadu Ore, Maramasina, relief camda Ladiba Mioshina, Awabatare, Hek Hangbaga, Miamna Eki Imung the Toba Thodok Nikanduna, Minung Shiki Tengwang Pang Minasi, Upai Lajitrabakayana. Pukjel Chauraba kaya ki tengbang ngai jabana tana upai leite miyamna tengbang pangminasi haina phongdokhi koi ani suba machanupa chahi mapa mutung ngai riba ngouba haiba angang asi ekoi lamding daiba tare susila amasung biramni ani si lamding ni mari mata gida leiraga ison crusher da ekoi gi nung takhaiba yaujaraga hinanaba amasung masa laik tamanaba honaba adugumba thabak tawduna leijabani haiba tangani sigi Numidang, Haribang Obasi, Football, Sanaroga, Waidisigi, Cherapurgi ground, Football, Sanaroga, Halaga, Sak Naibawina, Pamunda, Masimnau Sanaba, Sanabaduda, Mayambasina, Kuyi Lana Pana Sanabasida, Inbada, Kuyi Kokna, Kuyi Pamungi, Barda, Kangthongi Bar, Sida, Yagibadagi, Arupiamda, Sida, like Kanamudagi, Amuk, Kui Peshap, Pubungamaktabagi, Jenim Seri Pertarukibani, Adu Maki, Asok Pasi. Koi magi punsi kanada bidam te LMG koi mini chudringegi marak sidija magi phandajing tawga legi marak sidija haiba ngang se koi kanba ngamdana magi punsi longki yamna piba angang asina asigumba koi amukta karai tari Foundation Lucknow Uttar Pradesh na tongan bahiram singda singthanengai oiba thabak tawriba lepak shigi mioi singda award pituna ikai khomnanaba ulakpada Manipur gi khurai thangjam lekai da leiba aiba wahengbam nimai chansu yarakle wahengbam nimai channa ngalingai matamdagi tongan ba lairi kaya iduna Manipuri language and literature yokhatnaba honarapa thaudangbu sakhangladuna Bishwaratna Sanman Lishinganiga Kunmari piduna ikai khomnabu ulakpani Lamjaningai oiraba award asi fanglaba wahengmam ningmai chan komja lisingamaga chamapa nimphum manthoigi November 13 laikhidraba wahengmam kanhai amadi wahengmam ongbi lebak le anigi mapari oina taibang khongda rakhe
Mahak DM College ta BA Elective Manipuri da loishilaba matung JNU Kanchipur Haujiki Manipur University da Manipuri da MA loishinki matam sangna lenga ki oza oiramlaba matung thabakte ki potharaba ayiba ashigi thongkraba lairik kharadang pallabada oza wareng lishing amaga chamapan humpuga nipan ahing saireng lishing amaga chamapan humpuda tara aishu midep oirage saireng lishing aniga kunmari kunithoi amade amam angal lamdaida isai saireng lishing aniga kunhumdoi asina singmani ibagi lamda tana lebak miyam ga yai phathawrang ga yada achoba thawang lawrakhiba social worker amasuni lishing amaga chamapan humpu ku humdoida oxu joint farming CS Ltd gi secretary oina thaupuki lishing amaga chamapan humpuga taraga marida All Manipur Bakery Association ge secretary oina thaupuki lishing amaga chamapan marphugi nithoida Educated Unemployed Welfare Association ge vice president oiduna unemployment youth singe damak thaudang kaya lauki lishing amaga chamapan marfuga mangada mahakna secretary oiduna state level mobile sales depot project hodoki project asi Manipur State Wholesale Cooperative ka khutsamnaraga miyam ge yaifanabata thorang kaya paikhatki mahak Patriotic Writers Forum Manipur ge life member oiri Meet the candidate Haina Mingthonba STDCM na campaign ama hogdokre Scheduled Tribes Demand Committee Manipur na lakator bataraga nipal suba Lok Sabha mikhal asida mirep oiriba singa unaduna maitai na Scheduled Tribe demand toriba asida makoige oiba wakhalon khangnanaba Meet the candidate Haina Mingthonba campaign ama chathaba hokre STDCM ki president Dirasium namna luchingduna hairiba campaign asida lakatoriba taraga nipal suba Lok Sabha election asida independent mirep oina chongthoklakliba retired colonel Harungbam Saratka ahanbo oina unaki hairi STDCM ga unaba aduda retired colonel Harungbam Saratna Scheduled Tribes phangba haibasi maitai gidi birthright amani mahaki maikai dagi maitai na Scheduled Tribe phangnanaba ngamnanaba thakta hotnagani hainu sofongdoke hairi STDCM ge president Dirasium namna Meet the candidate haiba campaign asi taragani palshuba Lok Sabha election asida lemhawriba mirep singa unaduna makha chathagi gani hairi Masi aina miyang mapunda Manipur irisa khudumata aina khanganjani mo wapum amkhati Scheduled Tribe haibasi ingchong risingong chamapan yangkhai manga digi akoisi lose to 29 the comment of which akoisi number 1 were modern adu laibo thiba haigadra adu dagi uning mi kharigi khujin thorang digi akoisi Scheduled Tribe list 1995 tegi yaho to shi akoi 1955 tegi 1955 tegi yaho to shi akoi finally level tiba ama kanom hai tare masi akoi ahla mansinguna tungi vision si akoi future generation khalo diba aduga masi ki khudong jabo khudimung si mangi bhai bisi akoi isai su 1955 tegi mangi bhai bisi hoji homda chei kya sure khandabu aduga masi khudong ja Mamange election da pangthokpagum handak suyum thong chatuna ballot paper gi kuthangda bot thada nabagi damang thoglakpa ngamchetaba miyoy shungi oina Imphal East District ki oina ngarang dagi returning officer Imphal East District ki DC Khomanthem Dainana launch tawba hokre Masi Election Commission of India amadi Manipur ki directives ki meeting makhada pangthok chabani haina sumahakna makhata ki Imphal East ki oina punna voter lishing amaga chatruka humputaraga mapalna masigi facility asi sizina bagi darkar lei chahi marfuga mangagi mathakta leiba miyoy shingi masingna lishing amaga supna humfuga mapal amadi hakchangi fibam mimana drabana chatruka supna taret ni hairi khongchat asi numit marini chathagani amadi ayuk pung mapal dagi numidang wairam pung manga phaba oigani hairi Khomanthem Dainana makhadana yumthong khudingda voter sing asinasu leibiram naba appeal li Kogi mamangi General Assembly election the hokiba kogi home voting through postal ballot for absentee voters adugi suhanda su Lok Sabha election is number adumak chathagani ngasi gi oina Imphal East ki oina ngasi dagi haujagani hariba sida koina yumda chatlaga kogi vote thadabagi facility asi Election Commission of India amadi CO office Manipur gi magi directives ki matungina tawsabani asida koina punna handak mamang gi koina form yen thokchaga koina home voting options preserve bani asida koi punna Imphal East ki oina 1679
voters na sige facility asi at may opto biri hari basile chingi bangwegi absentee voter belonging to senior citizen above 85 years asidana 1069 C category ta do absentee voter belonging to persons with disabilities above 40%. So, 607 voters na opto biri aduga essential services voter ako mamaga. Ang hari ba 1679 asigi voters sing asigi vote asi kogi election duty tabili ba polling officials sing na yung da chapi na vote asi kogi facility asi to voting to hun bagi India lenga ke khonik ki lan loi sindriba fawba aikoi election saruk yare haina thobal ningombam apun maira paibina fongdok khrei wakat mifam aduda saruk yaraduna maira paibi ima amana fongdok kibada thobal ningombam apun balekai marina konba pamjari ba asi mifam ama phamduna haujek leibak asiki irang na maram oiraga awa ana kaya mayok na duna leiringai talak asida bot tawgani haina thoglakliba asi yamna laibak thibani pangthokadoriba election asida lekai marina konliba thobal ningombamgi miyamna saruk yazaroi haina khangalakli pamjari ba asi thobal ningombam apun ba maira paibi lok lekai mari club mari na kon ba jaga lekai mari ki apun ba pamjabani ado ekoi na ngasi pamjari ba asi ki maramdi ngasi ma India government di punekta cookie sing lan kapi ba cookie sing na maralay jadra pamitay kaya amagi yung may thari ba kaya amana mayum makay layta na uji relief game dalay di ba kaya amana magi punsit ki pikam na isa sing inaw sing kaya amagi punsit pikam na ba kaya amana uji soina iraga lay di ba kaya amana uji tiba kangda dana lay di ba asigum bagi sarak sahing na ba punsi maril ama lay ni marak sida Board ama tawsilakpa haibase aikoi de laibak yamna tibani yariba makai di board ase aikoi Kasar Assam ge manung chana leiba Rongpur matak laikaida Odor 1 subdivision Maira Paibi na yumbu oraga All Assam Manipuri Women Maira Paibi Coordination Committee Central Committee Headquarters Silchar Sinduna All Assam Manipuri Women Maira Paibi Coordination Committee Headquarters Silchargi Kungamapal Shuba Chahigi mifam pangthokre Ayokpung mapal taba matamda lopki piral All Assam Manipuri Women Maira Paibi Coordination Committee Central Committee Headquarters Silchargi President Konjangmam Ongbi Arunana Chingkhatki Mapong oiba thoram da All Assam Manipuri Women Maira Paibi Coordination Committee Central Committee Headquarters Silchargi President Konjangbam Ongbi Aruna Jury College ki Principal R.K. Sana Chaubi Devi Manipuri Sahitya Parishad Assam ke President Ngangom Joy Kumar Singh amadi Jiribang social activist nang may rakpam Buddha Chandra na matangshina mipamapu mitunglen amadi saknaraba mitong sing oina daisda phamki ngasigi miphamna All Assam Manipuri Women Maira Paibi Coordination Committee Central Committee Headquarters Silchargi chahi ahum pugadaba executive body member nimpugama thoina saba committee khanki President na Konjangbam Ongbi Aruna General Secretary na R.K. Komla Sizana Oiki ngasigi thoram asida miyoi kaya na Maira Paibi na tawriba thabak thoram kaya bu thagat na ki mithunglen gewarol thamladuna R.K. Sana Chaubi na hai ngasi aikoi no pipum na mak se Maira Paibi ngaktani ai oza oizerabasu Maira gi thabak thoram khudingda saruk yatuna lakchari haina phongdokki mifam apu Konjangbam Aruna na hai aikoi maitai nupi na atopa jati de yum panba asi Maira Paibi aikhoina isana khangna thingsi haiba mafam kaya su phongdokki oda dite thalali oda dite ingana umi mite pitai kuma mutina Sabang de all Assam akibra de lepro hello ki pasatu no ya bakam kun dalu bakro kun halalo oda dite de na wadam dukro ngam kun halalo oda dite siame no ina pasatu na hello ki pasatu no kun dalu halalo pati ta ei yan hai take kana bam kare mo oi to agar dite ni oi ka matna hai ni oda dite hulani matama bada dite na pasatu re Maira Paibi ke no na oda ka dite na pasatu hai aku tahu lah, dah tahu lah ni. Hongkong kita kan awal, siamen awal sini kita pun ada pasal bila kita kalau kita, kan ada kalau kita, macam ini kawasan ini na, masih pasti tak ada bangsa loan ni kita tak ada pasal, pula pada, ai sama yang kita tahu 14-15 ni, bypass tu kau ni, hamba kerja apa kata ni juga, kamu juga, polis tu ambil nama ni, pada bengal ni jatuh lah. sama biasa pun ba Maira Paibi social
Well, asi marat maya asi ay kaya di na kanjete awan tamu isa si nukini ay maya pa ni mata ko ta agaw de su maya pa ni kay mo ko mo so ya kay ay ko putsa na saru ya de pura mak ya ay ko ya o thande adomo ay na asajagi asum tazara pada asha ora sa ngasi nongchob lei housing chingoi irupa amadi anam athok kokthokpa ira thongni gi thoram umang lai ngakshil lup sonai kasar asamna sinduna mapung phana pangthokre chahi khuding ge lepa leitana umang lai ngakshil lupna bobon chingda ira thongni gi thoram asida tongan tongan mampham kaya dagi meitai singna saruk yawba laknakhi lai khuramba laknakhe ba miyoi kayana mage oba wafam kaya su phongdoknakhi umang lai ngakshil lup sonai gi general secretary Dr. Haurang Mamrazmani Singh na haikibada haukiba chahi singna pangthokpagum hantakti ka hena harauba lau khongba kaya tawhande hanadi kariguma chiksing thorang amata lokha chakhide adubu hantakti akan chiksing thoranga loinena nisa sizina ba thingkhi chahi ge pangthoktana lakleba laigit khubam asi maitai na hogdokhibani aduna laifam asibu kaidana ba laifam asibu hena chakhatna ba puna hona minisi haina phongdokhi Manipur Lenga ki Directorate of Veterinary and Animal Husbandry Services ki Director Dr. R.K. Khogendrazit amasung District Veterinary Office Thawal amasung Kakching ki Joint Director Dr. Puyam Gozendro ki mityeng makhada ICDP Subcenter Khetri Lekai amadi Khetri Lekai Rising Club Thawal ani na sungasi ani shuba tangkaki oina anti-rabies vaccination program Thawal Khetri Lekai da pangthokre tangkak ani thongna chatharakhiba vaccination ki program asina Thawal Khetri Lekai akoibagi huicha maromda anti-rabies vaccine kapthokki hairi Faruk Nagar Delhi da hantak chathakiba the Sindhu team asida Aztecs Sports da boxing coach oina pubiriba Imphal West ki Loitang Khunau dagi Laishram Dip Singh apokpa L Binod Singh na Manipur gi mahot sinduna April gi tang 8 2023 da pangthokiba tournament aduda sarugya aduna maipakpa ngamlakre hairi Crusher weight category da mahaki taruk shuba professional fight asida Laishram Dip Singh na first round gi minute aniga second kontraga nipanda Haryana dagi Harsh Kumar bu nongak piduna mai pakpangam lakibani Aztecs Sports and Fight Studio gi founder Dr. Thangjam Pramananda Singh na L Dip Singh bu angamba thakta honaduna Manipur gi mingchat purak pangam lakpagi pukning shi thagat khe Aroibada maruoiba pau amuka hanna Manipur da leiriba assembly constituency singe maru oiba mayo shinga interaction program sathari haina CM gi official oiba social media account da phongdorakli Security Force na chinga masung tamda thiba humba gi thabak chathabada Imphal West amadi Technopal District agi yamlaba khutsukalai ka phagat pangam khrei Braja tabada miyoi ama lekhitre hairi amade surrender tawraba khulai paibal alhalop shingi damak center na crore chama sanction tawduna leire haina Tripura ge chief minister na phongdokrai oina mami tv na santok chaba Manipuri pau loisinjari meeting tabiri basingbu amuka hana khurumjari